ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣꯕꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯣꯗꯤꯑꯣꯕꯨꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯀ꯭ꯂꯥꯁ 9ꯒꯤ ꯃꯅꯤꯄꯨꯔꯤ ꯇꯦꯛꯁꯕꯨꯛꯇ ꯌꯥꯎꯕ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯁꯤꯡꯍꯅ ꯏꯕ ꯋꯥꯔꯦꯡ ꯃꯤꯅꯨꯡꯁꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯋꯥꯔꯦꯡ ꯃꯤꯅꯨꯡꯁꯤ꯫ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜꯒꯤ ꯃꯔꯛꯇ ꯑꯣꯂꯥꯡꯊꯥꯒꯤ ꯌꯥꯆꯪꯕꯗ ꯁꯥꯠꯄ ꯂꯩꯔꯥꯡ ꯃꯥꯂꯤꯀꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯂꯕ ꯄꯨꯛꯆꯦꯜꯅꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗꯒꯤ ꯍꯦꯛ ꯆꯦꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯕꯅ ꯀꯂꯛ ꯌꯦꯛꯅꯕ ꯑꯁꯥꯎꯕꯅꯆꯤꯡꯕꯒꯤ ꯋꯥꯔꯛ ꯄꯨꯝꯅꯃꯛ ꯀꯥꯎꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯂꯥꯏꯔꯩꯕꯥꯛꯇ ꯄꯣꯛꯂꯕ ꯊꯋꯥꯏ ꯄꯥꯟꯕꯒꯤ ꯃꯑꯣꯡ ꯑꯣꯏ꯫ ꯃꯁꯤꯒ ꯅꯨꯡꯁꯤꯕꯒꯁꯨ ꯇꯤꯟꯅꯗꯦ꯫ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯊꯣꯛꯇꯕ ꯆꯥꯟꯅꯕꯒꯤ ꯈꯨꯗꯣꯜ ꯀꯠꯄ ꯑꯁꯤ ꯃꯍꯧꯁꯥꯅ ꯇꯧꯅꯤꯡꯗꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯝꯃꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯇꯣꯞꯄ ꯀꯅꯥꯅ ꯃꯔꯝ ꯂꯩꯇꯅ ꯅꯨꯡꯁꯤꯔꯨꯕ ꯉꯝꯕꯒꯦ? ꯃꯁꯛ ꯃꯇꯧꯅꯆꯤꯡꯕꯅ ꯂꯩꯇꯦꯡꯕ ꯃꯤ ꯎꯔꯒ ꯃꯍꯧꯁꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯄꯣꯛꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯁꯛ ꯃꯇꯧ ꯌꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤꯐꯝ ꯃꯔꯝ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯕ ꯃꯤ ꯑꯗꯨꯅ ꯀꯅꯥꯅ ꯅꯨꯡꯁꯤꯕꯒꯤ ꯀꯣꯂꯣꯏ ꯁꯛꯅꯤꯡꯕꯒꯦ? ꯃꯁꯤꯒ ꯊꯧꯖꯥꯟꯒꯁꯨ ꯈꯦꯟꯅꯩ꯫ ꯊꯧꯖꯥꯟꯅ ꯃꯍꯧꯁꯥꯅ ꯊꯧꯖꯥꯟꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯐꯝꯗ ꯊꯧꯖꯥꯟꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯊꯣꯛꯇꯨꯅ ꯀꯣꯟꯕ ꯄꯥꯝꯃꯤ꯫ ꯊꯧꯖꯥꯟꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯟꯗꯕ ꯏꯁꯤꯡꯒꯨꯝꯅ ꯊꯧꯖꯥꯟ ꯍꯩꯕ ꯃꯤꯒꯤ ꯊꯃꯣꯏꯗ ꯇꯨꯡꯗꯨꯅ ꯂꯩꯕꯇꯅ ꯃꯊꯧ ꯑꯣꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯊꯥꯡꯒꯩ ꯁꯦꯡꯕꯃꯛ ꯅꯣꯡꯅ ꯃꯝꯈ꯭ꯔꯕ ꯑꯍꯤꯡꯗ ꯅꯣꯡꯊꯥꯡ ꯀꯨꯞꯄꯅ ꯂꯝꯃꯥꯡꯅꯔꯕ ꯂꯝꯐꯩ ꯆꯠꯄ ꯃꯤꯗ ꯀꯥꯟꯅꯕꯒꯨꯝꯕꯅꯤ꯫ ꯃꯁꯤꯒ ꯆꯥꯟꯅꯕꯒꯁꯨ ꯃꯥꯟꯅꯗꯦ꯫ ꯆꯥꯟꯅꯕ ꯍꯥꯏꯕ ꯑꯁꯤꯅ ꯇꯣꯠꯅꯒꯟꯕꯗꯒꯤ ꯄꯣꯛꯂꯛꯏ꯫ ꯆꯥꯟꯅꯕꯅ ꯆꯥꯟꯅꯕꯒ ꯂꯦꯡꯒꯣꯟꯅꯕ, ꯆꯤꯟꯒ ꯆꯤꯟꯒ, ꯄꯥꯝꯕꯣꯝꯒ ꯄꯥꯝꯕꯣꯝꯒ, ꯃꯥꯏꯒ ꯃꯥꯏꯒ, ꯃꯤꯠꯀ ꯃꯤꯠꯀ ꯇꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅꯩ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯄꯨꯛꯆꯦꯜ ꯑꯁꯤꯗꯤ ꯇꯣꯠꯅꯕꯁꯨ ꯊꯤꯗꯦ, ꯇꯤꯟꯅꯕꯁꯨ ꯉꯥꯏꯗꯦ, ꯂꯝꯂꯥꯟꯕꯕꯨꯁꯨ ꯆꯥꯟꯅꯕ ꯃꯔꯨꯞꯀꯨꯝ ꯀꯣꯟꯕ ꯄꯥꯝꯃꯤ꯫ ꯃꯁꯤ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯅꯧꯕꯗꯒꯤꯁꯨ ꯅꯧꯔꯕ, ꯊꯣꯠꯄꯗꯒꯤꯁꯨ ꯊꯣꯠꯂꯕ, ꯑꯣꯂꯥꯡꯊꯥꯒꯤ ꯃꯥꯛꯃꯩꯗ ꯁꯥꯠꯂꯕ ꯂꯩꯔꯥꯡ ꯃꯥꯂꯤꯀꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯔꯕ ꯄꯨꯛꯆꯦꯜꯅꯤ꯫ ꯊꯧꯖꯥꯟ ꯍꯩꯇ꯭ꯔꯕ ꯑꯩꯅ ꯂꯝꯕꯤꯗ ꯐꯝꯂꯤꯕ ꯆꯦꯡ ꯈꯨꯌꯥ ꯑꯃꯇꯪꯒꯤꯗꯃꯛ ꯂꯝꯕꯤꯒꯤ ꯅꯨꯡꯖꯦꯡ ꯃꯔꯛꯇ ꯇꯥꯗꯨꯅ ꯃꯥꯂꯦꯝ ꯂꯩꯇꯥꯟꯕꯨ ꯂꯥꯏꯅ ꯊꯩꯗꯨꯅ ꯆꯠꯄ ꯉꯝꯃꯤ꯫ ꯊꯧꯖꯥꯟ ꯍꯩꯕ ꯅꯍꯥꯛꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯂꯥꯟꯗꯨꯅ ꯊꯧꯖꯥꯟꯒꯤ ꯃꯇꯤꯛ ꯎꯠꯂꯔꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯊꯧꯖꯥꯟ ꯍꯩꯕ ꯅꯍꯥꯛꯁꯨ ꯊꯧꯖꯥꯟ ꯈꯪꯗꯕ ꯑꯩꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯛꯂꯕ ꯃꯥꯏꯊꯣꯡ ꯑꯋꯥꯕꯒꯤ ꯈꯨꯠꯍꯥꯏ ꯎꯗꯨꯅ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯃꯈꯩ ꯉꯝꯃꯤ꯫ ꯑꯩꯍꯥꯛ ꯑꯁꯤ ꯆꯔꯥ ꯅꯥꯝꯃ ꯁꯣꯏꯔꯕ ꯑꯇꯣꯟꯕꯅꯤ ꯍꯥꯏꯕ ꯀꯅꯥꯅ ꯈꯪꯕꯤꯕꯒꯦ? ꯃꯔꯝ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯊꯧꯖꯥꯟꯗꯒꯤꯁꯨ ꯍꯦꯟꯖꯤꯟꯅ ꯃꯅꯨꯡ ꯆꯪꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯨ ꯎꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯌꯨꯝ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯄꯨꯛꯆꯦꯜꯅ ꯊꯧꯖꯥꯟꯒ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯅ ꯂꯩꯇꯕꯒꯤ ꯄꯥꯝꯃꯨꯕ, ꯑꯋꯥꯕꯒꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯈꯔꯗꯪ ꯄꯨꯝꯀꯥꯎ ꯀꯥꯎꯍꯜꯂꯤ꯫ ꯅꯨꯡꯁꯤ ꯍꯩꯕ ꯅꯍꯥꯛꯅ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕ ꯑꯗꯨꯒ ꯅꯥꯄ ꯆꯤꯛꯅ ꯅꯨꯡꯁꯤ ꯀꯣꯂꯣꯏ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯑꯩꯅ ꯀꯔꯤ ꯊꯤꯔꯨꯐꯝ ꯂꯩꯕꯒꯦ? ꯅꯕꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯕ, ꯅꯕꯥꯅꯤꯒꯤ ꯑꯋꯥꯕ, ꯅꯕꯥꯅꯤꯒꯤ ꯅꯔꯅꯥꯏꯅꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯃꯔꯛꯇ ꯈꯥꯏꯅꯕꯒꯤ ꯃꯩꯅ ꯂꯝꯖꯥꯎꯈꯣꯟꯅ ꯍꯦꯛ ꯆꯥꯛꯂꯛꯂꯕ, ꯃꯀꯥ ꯐꯜꯂꯝꯂꯕ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯈꯨꯗꯝꯅ ꯍꯦꯛ ꯆꯣꯡꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯇ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯗ ꯋꯥꯕꯤꯗꯨꯅ ꯑꯇꯩ ꯀꯔꯤꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯀꯣꯂꯣꯏ 5-10ꯗꯪ ꯁꯛꯇꯨꯅ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝ ꯃꯥꯡꯍꯟꯕꯗꯨꯁꯨ ꯑꯩꯅ ꯊꯣꯏꯅ ꯂꯤꯛꯄ ꯄꯥꯝꯃꯨꯗꯦ꯫ ꯑꯗꯨꯒꯤ ꯃꯔꯝ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯑꯩꯁꯨ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯂꯝꯖꯥ ꯄꯨꯔꯕꯅꯤ꯫ ꯑꯩ ꯑꯁꯤ ꯃꯍꯧꯁꯥꯅ ꯇꯣꯞ ꯇꯥꯕ ꯃꯤꯅꯤ꯫ ꯀꯅꯥꯒꯁꯨ ꯆꯥꯟꯅꯕ ꯂꯩꯇꯦ꯫ ꯑꯇꯣꯞꯄꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯂꯨꯔꯕ ꯄꯨꯛꯆꯦꯜ ꯑꯁꯤ ꯅꯣꯡꯗꯝ ꯊꯤꯔꯕ ꯅꯣꯡꯗꯝꯕꯅ ꯑꯩꯉꯣꯟꯗꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯄꯣꯛꯄꯗꯒꯤꯁꯨ ꯎꯅꯗ꯭ꯔꯤꯕ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕꯗꯒꯤ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯇꯥꯔꯕ, ꯃꯥꯏꯀꯩ ꯆꯥꯝꯃ ꯍꯟꯅ ꯌꯦꯡꯕꯗ ꯄꯥꯝꯕꯩ ꯎꯗ꯭ꯔꯕ, ꯇꯨꯡ ꯃꯥꯡ ꯆꯥꯡꯖꯧ ꯐꯪꯐꯝ ꯊꯣꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒ ꯆꯥꯟꯅꯗ꯭ꯔꯕ ꯑꯩꯍꯥꯛꯅ ꯑꯇꯩꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯆꯥꯟꯅꯕꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯊꯣꯛꯇꯨꯅ ꯑꯅꯧꯕ, ꯑꯅꯤꯡꯕ ꯃꯈꯩ ꯄꯤꯔꯨꯕꯗ ꯂꯧꯅꯤꯡꯗꯦ꯫ ꯃꯔꯝꯗꯤ ꯅꯪꯒ ꯆꯥꯟꯅꯗ꯭ꯔꯕ ꯑꯩꯍꯥꯛ ꯑꯁꯤ ꯃꯤꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯝꯖꯥ ꯄꯨꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯄꯨꯛꯆꯦꯜ ꯀꯟꯕ ꯃꯤꯅꯤ꯫ ꯄꯣꯛꯄꯗꯒꯤ ꯊꯧꯖꯥꯟꯒꯤ ꯃꯔꯤꯛ ꯑꯃꯠꯇꯁꯨ ꯐꯪꯂꯛꯇꯦ꯫
ꯐꯪꯂꯛꯂꯕꯁꯨ ꯃꯗꯨ ꯉꯝꯗꯕ ꯑꯇꯣꯟꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯂꯩꯔꯦ, ꯑꯗꯨꯒ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜ ꯄꯤꯅꯤꯡꯕꯁꯨ ꯂꯩꯇꯦ꯫ ꯅꯪꯒ ꯑꯩꯒ ꯆꯥꯟꯅꯔꯨꯕ ꯃꯤꯑꯣꯏꯁꯨ ꯊꯣꯛꯇꯔꯦ, ꯑꯔꯦꯝꯕꯅꯤ ꯂꯩꯃ ꯌꯦꯡꯂꯤꯉꯩꯗ ꯈꯨꯅꯨ ꯀꯥꯗꯨꯅ ꯇꯣꯛꯏ꯫ ꯅꯪꯒꯤꯁꯨ ꯀꯥꯟꯅꯗꯦ, ꯑꯩꯒꯤꯁꯨ ꯑꯣꯏꯖꯗꯦ꯫ ꯃꯤꯠꯂꯨꯗ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯑꯅꯤ ꯃꯔꯤꯗꯪ ꯁꯤꯟꯊꯕ ꯅꯠꯇꯅ ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ? ꯃꯔꯝ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤ ꯅꯨꯡꯁꯤꯕ ꯆꯥꯟꯅꯕꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯆꯦꯟꯕ ꯑꯃꯔꯣꯝꯗ, ꯅꯨꯡꯁꯤꯕ ꯆꯥꯟꯅꯕꯗꯒꯤ ꯍꯦꯟꯅ ꯃꯅꯨꯡ ꯆꯟꯕ ꯑꯃꯔꯣꯝꯗ ꯋꯥꯈꯜꯒ ꯂꯣꯏꯅꯕ ꯄꯨꯛꯆꯦꯜꯅꯤ꯫ ꯃꯁꯤꯒ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯊꯤꯕ ꯄꯨꯛꯆꯦꯜꯒ ꯃꯔꯤ ꯊꯣꯛꯄ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯅꯠꯇꯅ ꯑꯇꯩ ꯈꯪꯗꯦ, ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯔꯝꯗ ꯊꯤꯔꯨꯕ ꯄꯥꯝꯗꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯗꯨꯒ ꯑꯣꯟꯅ ꯇꯩꯅꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯥꯒꯤ ꯇꯣꯡꯖꯕꯁꯨ ꯂꯩꯇꯦ, ꯀꯔꯤꯒꯨꯝꯕꯗ ꯅꯪꯒꯤꯁꯨ ꯀꯥꯟꯅꯕ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯠꯂꯨꯗ ꯇꯔꯪ ꯂꯥꯏꯖ ꯁꯤꯟꯊꯗꯨꯅ ꯑꯔꯦꯝꯕꯗ ꯄꯦꯟꯅꯔꯤ꯫ ꯃꯁꯤꯒ ꯅꯣꯜꯂꯨꯛꯄꯒꯁꯨ ꯇꯤꯟꯅꯗꯕ ꯂꯩ꯫ ꯃꯁꯥꯗ ꯅꯣꯜꯂꯨꯛꯄ ꯃꯔꯤꯛ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯕ ꯀꯅꯥꯒꯨꯝꯕꯁꯨ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯂꯝꯖꯥ ꯄꯨꯕ ꯌꯥꯎꯏ꯫ ꯃꯍꯥꯛꯇꯅ ꯊꯧꯏꯟꯁꯤꯟ ꯑꯣꯏꯗꯨꯅ ꯅꯣꯜꯂꯨꯛꯄ ꯌꯥꯎꯗ꯭ꯔꯕꯁꯨ, ꯅꯣꯜꯂꯨꯛꯄ ꯌꯥꯎꯗ꯭ꯔꯕ ꯑꯩꯍꯥꯛꯁꯨ ꯃꯤꯠꯂꯨꯗ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯍꯩ꯫ ꯑꯋꯣꯏꯕꯃꯛ ꯑꯁꯤ ꯌꯥꯝꯅ ꯉꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯒꯤ ꯂꯀꯥꯅꯨꯡꯗ ꯊꯨꯞꯇꯨꯅ ꯂꯩꯔꯕ ꯄꯨꯛꯆꯦꯜꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯁꯤ ꯃꯔꯨ ꯂꯥꯏꯔ ꯏꯅꯥꯛꯈꯨꯟꯕ ꯑꯆꯧ ꯑꯄꯤꯁꯛ ꯈꯥꯏꯗꯅ ꯈ꯭ꯋꯥꯏ ꯄꯨꯝꯕꯒꯤ ꯂꯟ ꯑꯣꯏꯅ ꯂꯩꯔꯝꯂꯦ꯫ ꯊꯣꯏꯅꯗꯨꯝ ꯃꯁꯤ ꯑꯇꯣꯟꯕ, ꯂꯥꯏꯔꯕ, ꯑꯅꯪꯕ, ꯄꯥꯝꯃꯕꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯊꯧꯖꯥꯟꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯟ ꯑꯣꯏꯅ ꯊꯣꯛꯂꯤ꯫ ꯃꯁꯤ ꯈꯜꯂꯨꯔꯒ ꯊꯥꯡꯒꯩ ꯁꯦꯡꯕꯃꯛ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯄꯨ ꯌꯥꯏꯐ ꯊꯧꯖꯥꯜꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯄꯤꯅꯕꯤꯔꯝꯂꯤꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯂꯟꯅꯤ꯫ ꯃꯁꯤ ꯂꯩꯕꯇꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯥꯒꯤ ꯅꯠꯇꯅ ꯑꯇꯩ ꯈꯪꯗ꯭ꯔꯕ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯅꯍꯥꯟꯅ ꯃꯤꯑꯣꯏꯕꯒꯤ ꯈꯨꯕꯝ ꯑꯁꯤ ꯃꯨꯠꯈ꯭ꯔꯗꯕꯅꯤ꯫ ꯃꯁꯤ ꯂꯩꯕꯇꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯣꯟꯅ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯑꯣꯏꯕꯕꯨ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯃꯄꯨꯛ ꯃꯔꯥ ꯇꯞꯅ ꯊꯝꯕ ꯉꯝꯃꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯑꯣꯂꯥꯡ ꯆꯥꯎꯔꯕꯤ ꯇꯦꯡꯕꯥꯟꯕ ꯑꯁꯤꯗ ꯑꯁꯥꯎꯕꯒꯤ ꯃꯩꯆꯥꯛꯅ ꯆꯥꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯥꯎꯅꯈ꯭ꯔꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯁꯤꯡꯍꯅ ꯏꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛ ꯈꯔ ꯄꯥꯊꯣꯛꯆꯔꯕꯗ, ꯑꯣꯂꯥꯡ ꯊꯥ ꯍꯥꯏꯕꯗꯤ ꯀꯥꯂꯦꯟ ꯊꯥ, ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯅ ꯈꯨꯠ ꯄꯥꯏꯅꯅ ꯂꯩꯇꯥꯅꯕꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯈꯨꯔꯨꯝꯕꯕꯨ ꯀꯣꯂꯣꯏ ꯃꯤꯡ ꯇꯣꯠꯅꯕ ꯂꯨꯅ ꯇꯤꯟꯅꯕ ꯅꯕꯥꯅꯤꯒꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯝꯂꯥꯟꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯂꯝꯖꯥ ꯄꯨꯕ ꯃꯤꯒꯤꯗꯃꯛ ꯋꯥꯕꯤꯕ ꯃꯛꯃꯩꯗ ꯍꯥꯏꯕꯗꯤ ꯃꯃꯩꯗ ꯂꯩꯃ ꯌꯦꯡꯂꯤꯉꯩꯗ ꯍꯥꯏꯕꯗꯤ ꯐꯖꯕ ꯌꯦꯡꯂꯤꯉꯩꯗ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯍꯧꯗꯕ ꯆꯥꯡꯖꯧ ꯇꯨꯔꯦꯟꯒꯨꯝꯕꯒꯤ ꯂꯩꯔꯥꯏ ꯅꯣꯜꯂꯨꯛꯄ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯅꯤꯡꯖꯕ ꯅꯣꯜꯂꯨꯛꯆꯕ ꯇꯔꯪ ꯂꯥꯏꯖ ꯁꯤꯟꯊꯗꯨꯅ ꯍꯥꯏꯕꯗꯤ ꯄꯤ ꯇꯥꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯕ ꯑꯔꯨꯕ ꯋꯥ ꯉꯥꯡꯅꯕ ꯌꯥꯏꯐ ꯊꯧꯖꯥꯜ ꯌꯥꯏꯐꯁꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ꯫